RMSA SSA na center dagi fund pira matungda moise oza oina changkhibane cabinet decision namagi matungina moigi hairibo oza singse moise integrate tawre state government ki other school department ta center dagi fund pira asu moise state government ki employee oire have the state government na decision am lobane ba maduda mayam se haraure tawbudabu moigi tulo piri se akoi full center dagi pira iba portion nama yawewa aduga state dagi piba ani se punjalaga moi tolo phangmane ba state dagi de dum soidana ba dum khoina silieba center gi pira isu soidana bani haidana akoi gi finance department na hairiba akoi gi oja sing se moi gi list haiba tare moi gi maming matha pikhalo o na akoi gi department hariba department na ZDO sing da order ma thu ubna ba oja sing do SSA RMSA da employee to oja sing hujikna state ki government ki oja oireba sing se moi ki maming sing do pikhalo details pikhalo na hairu se oja sing si da chingna ba moina khali sina ai khoi sumbo inquiry am tawra abnina khoi state government ki oidabra haibu chingna bana maram oiraga moina mas mi khrana su noidi state government oidrabni center gi ni aduna ni order thori ka haijan biba maduda moina su thajaruba fazana full understanding akoiga laina da bana maram oiraga moisina agitation ji la khuji order ma commissioner na government ki side ki thokhrabani oja sing je state government education department ni ojani haibse adu da su mention tawrabani tawbudabu akoi gi moina ahan ma changpu matamda SSA RMSA haiba central scheme makha sang moi gi adu da gi lakadu paisa se madu su hoidana bani na thokpa finance department ki order sida misunderstanding do thoki bani have jai tamjage aduna aikoi assure tawjari oja sing da please akoi chhatra ki interest ta khanbiraga classes lobiyu lakbiyu akoi state ki noi kaino tawnaba tolop to soidana bagi thoba order ni chingnaba lebiganu you are fully integrated as teachers of the education department of the state infrastructure ki shortages schools colleges single infrastructure ki setup se khara akoi gi kaino se khara weak koina improve the we aba mayam ama leriba infrastructure not only that main akoi gi emphasis akoi na pinning badi teacher shortage sineba oza wat base chhatra se school kara oza leita basineba akoi biggest akoi issue is akoi wari se ngasa aina panjagi ba almost 7000 teachers shortage leibuduna maram oraga koi hujik se leiriba si fill up toraga in the meantime leiriba oja sing sisu rationalize toraga akoi karmain tawdana oja sing se mai magi duty da phajana thabak kahan naba in the interest of the student community akoi thabak phajana oja sing tawhannaba aduga oja leitaba school sing da oja hena leiba sidiki lauthoga karmain tawse adugi exercise ma koi haujare haibse hairiba moirang purel si most important honorable MLA ne su yamna documentic thawa yauna honabibani tawbudabu moigi awat pado khoi thajang adubu ai khoi gi state ki oina khalaga rationalization ama torga yarige khoi cluster semaga khoi gi huji rationalization torkusida mai magi residence address ojasingi residence to nearest possible school da thambiraga aduna hairiba moirang purel gi su aina oja khra ngarang sillaga akhoi shortage to khra makeup tawnaba honajari adu thajan grabani order su thokrabani aduga moirang purel da posting tawba aigi own kendra dagi nambol kendra dagi oza amane 1 month join to the me ma suspend to ma phau aikoi gi aigi magi haibat to sidi state ki interest me am tawmina seba thabak oina lenga ki school sing da oza wat peki thengnari ba wa ba asi october 13 faw bagi manungda mapung pana menkana bang angam bathak ta honari haina education minister DH Basanta Kumar na phongdokre wafam asi ngasi babu parada leiba ramsagi conference hall da pangtopa pawgi mifam amada education minister DH Basanta Kumar na phongdokibani pawgi mifam aduda education minister DH Basanta Kumar na hai state asida lengaki primary schools dagi hauraga higher secondary school fawbada punna listing ama chanipan mari lei chahi tara muk asida oza kaya retire chakiba amadi anoba oza laudabana maram oiraga ngasi lengaki school singda ozagi awat pa leiribani hawziki oina state asida punna oza listing taruk jamapan nifu mangagi awat pa leiri school ki infrastructure matik chana sembatpa amadi maru oina oza watpigi problem ase lehandaba haiba ase BJP 2.0 gi lengaki pandamni
Masigidamak ozasing rationalization tobagi process haure. Loinana lengaki school singda oza hena labor school singdagi awatpa school singda hapsinbagi thabak pakhat pahaure. School fagaran si mission ki maru eba pandamdi state asigi assembly constituency humfuda model school amamam thamduna state asigi education sector chakot hanaba hotnabani. Ngasidi lengaki school singda enrollment tobagi chang asi chada kunmapanda hengalakle masi afaba khudam amani lengaki school singi mahiroi sing bosem amadi kosem naloba examination singda position yawba ngamnaba examination asigi mangoinana special coaching class sing pangthoknaba khanaba leire hainasu mahakna makata ki paumi singna hangba wahang amagi paukum piraduna education minister th Basanta na makata na hai SSA amadi ramsagi makada leramba state lengak nalop singkraba oza sing asi lengaki employee ngaktani atopa hetege tolopi ba yawafam asi oza singda hena nungaina batokibani tolopi bada khudong chana ba pakhalakliba thorangni wakal tanadaba asi pau fauna dabadagi thokpani hiramasida oza singna nungdangba faubiganu mahiri sing interest ta khongjang asi handokpiu haina minister th Basanta na appeal tawki